ngasi numida wairam phongkiba tongan Manipuri siphongsing amasung thokiba thawdaw wathoksingdagi maruibi ipausing miyamna thamjagi hanmada paujal pausidagi lokusaraga HAC gi nauna temporary committee semkiba bu yaningdaba phongdoktuna governor da Kuki MLA tarana sirol pisingkhre warep asi handokadabani RNCM Manipur gi singi district sing the autonomous district council ADC singi administration ga mari lainana mamangai digi leiraklaba hill areas committee HAC gi mikhal pangthoktana Manipur Leingak nauna makhoi gi fruit khawdagi puthokpa miyoisingna semba temporary committee semnaba lawkhiba warep adu Manipur thugaina ba honabada asawba thawdang lawduna sathariba lana sigi lusingmani hairiba Kuki MLA tarana yaningdaba phongdoktuna Manipur gi governor Lakshman Prasad Acharya yaningdaba sirol pisinkhre hari tongan balenga ama tanduna hawkiba sahi Englishing aniga kungo humdoi gi me ahumdagi satharakliba lana sida asawba thawdang lawriba Kuki MLA Haukolet Kipgen Ngursang Sanate Chinun Thang Haukip Kimneo Haukip Hangsing Letpau Haukip Paulilan Haukip LM Kaukte Lezamang Haukip Nemsa Kipgen Amasum Bungzag Balte na Puna Kuyek Piduna Tuan demand yawa Siroladu Governor Pishin Kivani Seroladu Palibadi ADC Singimical Pangtok Triba Pop Administration Kudongsa Nanaba Member Kunasava Temporary Committee Sing Sem Nabhandakta Hill Area Committee na Warep Laukibani Kongtangasi Unconstitutional Oiva Loniada Warep Ama Oivitanatana Democratic Principles Sing Bukarem Navani Masidanatana ADC the Yauriba Ek Singbu Ikai Kumnadavani Haina Logani Isterasi House Oiriba Piva Masida Hill Area Committee gi Member Sing Oiriba MLA Singasi Committee gi Mifam Sarugyab Namdana Laki Asigumba Yamna Tamangamdaba Amadi Misang Mikai Naiba Politics Asina Maramoraga Legislature Oiriba Kuki MLA Sing Union Territory gi Dimanasi Torpani Ngasisu Akuppa Hana MLA Tarasina Hena Sessionba Kongpham Galoina Union Territory gi demand Togani Dimanasida Governor Minungsi Utpiduna Hill Area Committee gi Mikal Pangthoktana Temporary Committee Sembasi Reject of you Hill Area Committee gi Kongtang Sida Miyeng Sangduna Unconstitutional Oiba Warepasi Handokadabani Haina Kuki MLA Tarana Sapmanava phirep Lominaduna Manipur Leingak ki Kongtang Handonaba Governor Taksinbani Governor Hiramasida Miyeng Sangbidrabadi Prime Minister Yauna Union Minister Sing Taksin Gani Haiden Su Paus the Makatari Atopapa Omana Ningol Sako Buddha Lamda Masigi Sitmilon Saganaba Aikogi Potsa Sejanasi Ibohal Lamda Masigi Tang Labakumayam Oina Mabung Mopani Marak Nungsibegi Mari Sagatpa Ningol Sako Buna Lapada Lamda Masigi Ningol Oibisum Ye Proposal Pibagarona Social Lava Kunai Sigi Milon Kara the Oirabusu Kanmangam Naba Lamda Masida Sazaba Potsai Sanatanaba Pirona Singba Kudol Oina Tamlasi Haina Manipur Gimiamda Inat Yokatpa Luptin Iol Manipurna Apple Torakli Kaisam Tong Elangbam Lekai the Labor National Identity Protection Council NIPCO gi Office ta Iol Nasinduna Tuan Maluki Tapu Basing Sarugyaduna Pangtokiba Paugi Mifamaduda Iol gi President Case Ivo Holnahai Kumamagi Amuktang Lakpa Mabung Masin Mapaki Nungsi Mari Buhena Session Hananaba Kanglai Paki Amatangai of a quiet Sawa Ningol Singi Numit Ningol Sakobana Lakpada Lamda Masida Ingna Tapna Pan Purakpagaloina Sakotpa Manaba Kunai Puni Hingminabiki Wakalun Lakpo Eresano Kumayasina Lakpa Lamda Masidi Asova Senpam Ama Mapa Lebakta Sakigavadi Karada Orevusukan Gamgadra Haina Lup Asina Kanmagaloina Laipak Miamda Iramdam the Putoko Pot Sing Sisina Sihana Tamzavani Lamda Masigi Miam Suwakal Dabiduna Soxilla Baikogi Milona Sibu Kananaba Honava the Equipuna Taudang Hominasi House Oediba Laibaki Tangdo Laita Draba Piva Masida Kahena Itak Irang Tauduna Hidana Bigi Mawonda Sel Kahena Tadaduna Kudol Pibigis Anavisi Tawigano Hazakraba Mabung Masin Maupanigi Nungshina Bagi Mariedu Manglatuna Maning Marang Kumay Ama Oikibasi Iol na miyamgi oiba mifam pangthoktuna lamdam asida pokpadagi siba phawbagi thabak thoramsingda ka hena sading tawba mausadagi satnaraglaba machatsingda maring marang hanba thabak thoram kya tawbidanaba amukka hanasu miyamna appeal tawraduna sarangnaba laikibana laikai club singlup amadi maira paibi singa punna khana nainabagi mifam sing pangthokpa ngamkidre
अथुब मतमदा मिफम क्या पांथोक्तुना पोकप सिबगा मरी लेनबा इनाट की ओइबा थबक थोरमसिंगदा मरिंग मरांगबा थोरमसिंग तोसिन यानसिलिबसिंग लाउथोकनाबा होनामिनसि सोथ्रब खुनाइसिगी मसद अमसुम सेल थुंगी फिबम खरद ओइरबसु फगनबा होनाबदा लमदमसिगी मियामनसु मतेंग पांगबा मथौ ताइ हेन फोंदोकेनसु पाउसुदा मखाताना पलकली अतोप पावमना JDU की डिस्क्वालिफिकेशन की केस स्पीकर की ट्रिब्यूनल ना सयोल अहुम सांगदोखरे सुप्रीम कोर्ट की डायरेक्टिव अमगी मखादा पॉलिटिकल पार्टी अमदा माई पागलाबा मतुंगदा अतोपा पार्टी अमदा मर्ज तौसिनबा नत्रगना सोंगबगा मरी लेनना 10 शेड्यूल की मनुंगसना था अहुम की मनुंगदा केसिंग अदुगी वारोइसिन पुरकदबनी हाइना ऑर्डर थोखरबसु मणिपुर जनता दल यूनाइटेड की MLA मंगा पार्टी असिदा माई पागलाबा मतुंगदा BJP दा सोंगखिबगी मतंगदा सथरब केस अदुगी मखा सथरक ओइना मणिपुर लेजिस्लेटिव असेंबली की स्पीकर की ट्रिब्यूनल ना सयोल अहुम की मतम सांगदोखरे हाइरि MPCC की सीनियर वाइस प्रेसिडेंट हरेश्वर गोस्वामी अमदी JDU की सेक्रेटरी मैस्नाम दोरेंद्रो अनिना पिटिशनर ओइदुना MLA मंगा असि डिस्क्वालिफिकेशन तौनबा हाई कोर्ट होकथिबने JDU दगी मिखल माई पाकलबा मतुंगना BJP ना सोंगख्रबा BJP दा सोंगख्रबा MLA मंगा दुदी खुमक्सम जोयकिसन मुरसंगलुर सनती MDR साबुद्दीन थांगजम अरुण कुमार अमदी LM खौतेनी केस असगी मतंगदा लर्नेड काउंसिल ओइरिबा एडवोकेट एन बोपेना सयेनी की ममांगदा MLA सिंग सिगी मथक्ता अकन में एक्शन लखनबा डिस्क्वालिफिकेशन केस नंबर 6 अमसुम 7 बेखनबा होनतुना लाखिबने अदबंगसी मणिपुर लेजिस्लेटिव असेंबली की स्पीकर की ट्रिब्यूनल ना हियरिंग सथरबा मतुंगदा सयोल अहुम सांगदोखिबने हरि अतोबा पावमना मणिपुर पुलिस के SBI का MOU खुयक पिनखरे मणिपुर पुलिस के सेल थुंगी फिबम फगत हननब स्टेट बैंक ऑफ इंडिया SBI का मेमोरेंडम ऑफ अंडरस्टैंडिंग MOU अम खुयक पिनखरे मणिपुर पुलिस की मैकेदिगी IGP एडमिनिस्ट्रेशन के जयंत कुमार अमसुम SBI रीजनल बिजनेस ऑफिस इम्फाल की रीजनल मैनेजर खुमक्सम ओकेंद्रा सिंहा के MOU दु ngarang खुयक पिनखिबनि खुयक पिनखिबदु स्टेट बैंक की डायरेक्टर जनरल राजीव सिंहा सु सरुक याखि याना सिरोल की मतुंगिना मणिपुर पुलिस सैलरी पैकेज यावना लुपा करोड़ अमा फावगी इंश्योरेंस की सेंफम यावरी मसिगी मथक्ता अतोप सेल थुंगी कानब वापम क्यासु मेमोरेंडम अदुदा पल्ले हनसु पाउसदा फोंदोरखली अमरोंदना मणिपुरी साहित्य समिति की मना लांथोकलगनी मणिपुरी साहित्य समिति थौबाल सही अनि की ओइना पीब तोआन तोआन मनासिंग लाखलिब अक्टोबर 19 नुमाइजु नुमि की नुथुल पुंग तरागा निथोइगा मखाइ ताबा मतमदा थवाल कॉलेज मल्टीपर्पस हॉल पांथोलगनी तोआन तोआन मना फंगलबा मियोइसिंग अदुदी लाइरेमबिनी आइगी कौबा लाइरिक असिगी आइबी समरेलात्पम संतिबला लाइसाबी मसा अमगी डायरीगी आइबा नोंमाइथेम किरण कुमार अमनबा हिगी आइबा कैथलाकम लंदन हुमद्रागा मथुगी nganu थांगोंगी आइबा ES सुंदर आइंस्टाइन गी आइबा थियाम जिकेंद्रा ताबुनुंगी लिकलु पारेंगी आइबी खोराकफम सुनीता अमदि पुंसीगी अतियागी आइबी थावातोंबी ngangbamni hansu पाउस द फुंदोकली अतोपा पावमना बिजय गोविंद मणिपुर की इतिहास लाइनिंग लाइसोन ग तना थाना याद्रबा मफम अमनी इमो बिजय गोविंद असि मणिपुर की इतिहास अमसुम लाइनिंग लाइसोन ग तना थाना याद्रबा यामना मरुइबा मफम अमनी हाइना सगोलबन केंद्र की MLA RK इमोन फोंदोखरे वाफम असि RK इमोन बिजय गोविंद मनुंग द लैरिबा मंत्री पुखी की लमगी पता श्री श्री गोविंद सेवायत कमिटी की द खुशिनबगी थोरम अमद फोंदोखिबनी MLA ना मखाता ना हाइरिबा पुखरी असि लाइनिंग लाइसोन ग मरी लैनबा सेंगलबा मफमनी पुखरी असि अदुंगै मंत्री मयुम सगैगी इपाइपु इबुदौ लाइरिक खोमना तौरमनी मैहौरोलदगी हौदुना पुखरी असिदा मियामगी लाई खुरमफम ओइदुना मरु ओइना निंथौ पालिंगैदगी हौदुना सही खुदिंगी याउसंग कुमै लोइसलकपदा पुखरी होंबगी थौरम पुखरी असिदा पांथोक्तुना लाखली मांगना हाई मणिपुर की चीफ मिनिस्टर एन बिरेन सिंहा मरी लैनबा ऑफिशियल सिंह अमदी अतै मियोइ सिंहा थबा असि माइ पाखनबगीदमक थगतपा अमदी नुंगाइबा फोंदोखिबगा लोइनना अनौबा खोंथांग असिना हाइरिबा मफम असिगी मगुन हापतुना इतिहास अमसुम लाइनिंग लाइसोनगी लमदा हेना मसक थोकपा ओइबा ngamlagani हाइरिबा मफम असिदा अनौबा डेवलपमेंट सिंह हापसिंदुना मफम असि तुंगी मिरोल सिंह खंगहौनबा अमदी टूरिज्म सेक्टर पॉजिटिव इंपैक्ट लैनबा होनागने हाइरि श्री श्री गोविंद शिवायत कमिटी ने पुखरी असिगी सरुक खरा पिबिदुना अमृत 2.0 स्कीम की मखादा वाटर रिजर्वर अमा मफम असिदा सादुना केंद्र असिगी इसिंगी अवाबा कोकनबा होनबदा याबिरखिबु कमिटी असिबु थगतपा फोंदोखि हाइरि
Makasa tharak poina to papam state kueba horse riding school ama leiragani NDD board na lupa lakh marfu sanction torakle khasimbasum state asi kueba horse riding school ama leiragani loina lamdam asigi dairy farmers singi thabak thoram singda mating oina ba national dairy developments board na lupa lakh marfu ge sanpam sanction torakle haina veterinary and animal husbandry minister khasimbasum na phongdokre wapamasi state asida kunga mathoi suba livestock census operation amadi national animal disease control program gi makhada survey monitoring and evaluation cell hawdopagi thoramna phungdokibani department of veterinary and animal husbandry na sinduna palace compound leiba manipur state film development society da pangthokiba thoram madura minister basum na makhata na hai state asigi yamna maru oiba sa ma oiriba poni asi yokhanabagi panamda department asina horse riding school ama thamnaba thorang leiri masigi matakta sagol singasigi machinjak safam oigadaba ground amasu masa khangdokpagi matakta lamda masigi leiriba sa san singbu nungsiba mioi singna awaba nungaitaba lakpa matamda pau phaunaba yaba grievance cell amasu thamnaba hotnaragani haidi dairy farmer ga mari leinana minister na hai sterasida leiriba laumi singna sa san gi insurance yawbagi hainabi ama laitriba si thadokpiu sa san singasi matam san insurance cover tawrabadi matam matam gi oina laina tina lakpada yam hena amang takpadagi ngakthok pangmani department asinu animals entrepreneurship ki lamda miyeng thamli sa san loiduna masana masawu thabak pijanuna semilon ama lehanabagi matam oire haidena su paus ta phongdorakli atop pawmudana maitei koi punsin sina khulngak libasingda ningtham gi polam sing teng bangkhre Imphal West District ki manung sana lairiba kamong sabal da Manipur imagi mathakta singnarak kayabo masai khoi lairi kanana su ai khoi bu laksaba yaro haina thauna fana khulngak libasingbu maite khoi punsin si maipun gi thawmi singna mafam du tana satuna angama mateng pangduna pung thotkhre khongjang adu maipun gi senior advisor KK wehengba mamadi Rajendra Pangambam anna lamjingki amadi tonjam somorjit admin bobo khundrakpam Sunil Maiboy Suresh Khangembam Takhoimu Kenny Wehengbam Hizam Azem Sangita Khoirom Zoimati Irom amadi Roji Brakasari Mayum Saruyaki Ningtham changlakpasida iraipak iramdambu ngak shel bisilhinau singna ayingba khanglamgani khajikta sulumna nungaina pothajaba phanglabadi khanna mompak tara blanket tara mongpak fidak tara amadi mon tara khudol tamnamki khulngak liba naha pakhang singadubu puning thogol aduna Rajendra Pangambam na hai India lengana Manipur bu maset tahanduna mapangal son thanaba hanchak ngasak sarak liba nomo magi bangsilak liba Manipur gi pak saubana singbagi maramda wangangki amani KK wahengbam na mafamduna leiram liba naha singadugi nunglukpa phajaba lamsa sasat ubada peladuna thagat wai thamki loinana khongang amagi mai pakpada lamsa sasat phajaba mathak thongba lusingba singbu masakhangna ikai khumna basatpagi tangai phadaba thamki maipun gi mut siladuna toizam somorsit nasu lan gi lalong haksang phana section leibana khudimakta mai paknabagi maram gi matangna wapam kya sa thamki haidin su pausida makata na su phongdorakli makasa tharak poina kanglei pakki maira daga na suna phongdi lanjen aduna leiriba khunda leita han bahaibasi lainga ke achetpa phirepni CM Biren Manipur thukli birang sina maram moidur lanjen aduna leiriba miyoi sing khunda leita han bamadi makoi gi yaifana bamating pang bahaibasi Manipur Leingak ki phirepni haina Manipur gi Chief Minister CM Biren phongdokli CM na social media da thadorwa post ama da haidibadi irang sina maram moiduna tungan relief camp sing da leiriba miyoi kya gi damak nauna saba langol da leiriba National Games Village da leiba housing complex da ngarang di kahuna hongjinduna leibokre housing complex da ngarang Sora Chusampura madi Fagok Saudi Lanjenarak Pamioi Samaga Kungi Mioi Samriga Humfugi Lepampi Kriana post Adu Puntukli Amaram the CM na social media Tadoraka post Amigi Matungina Bara Lengang na in space Kimakada space sector Gikta Lupakoti Lising Ama Venture Capital Fund Oina Kaitokpada Ayaba Piki Vasigidam Minister N Berena Barat ki Prime Minister Narendra Modibu Tawimal Khangbuli Prime Minister na lakulak liba khongthang asina tungi space technology amadi innovation mawong maril semar singthaningai oiba khongthang amaga oiragani thaurang asina innovation singbu yokhatuna space innovation kumang sakhoranmada natana in space ta atmani bar barat ohenmada asoba mating oiragani ri
Loisilakpoina topa paumana athauba yawoloi Captain Gulu Captain Sopaiba amasum Lance Corporals Nongdon Laikidabada Koideng Lusingba UNLF na awaba phungdorakli Haukiba October kungo humdoige lebaktiba thaudo amada laikidraba athauba marup ahungi maphamda Koideng Lusingba UNLF amasum masigi lanmi singlu Manipur People's Army na yawol ikai khumnaba Pizari haina aina thinkraba Manipur gila holup ama oiriba Koireng na lusingba UNLF ki Central Committee Secretary of Publicity ki thaupuriba M sakyan khuyek piduna press thokpa sirul amana haidi solasin hai laibak thiba thaudo adura laikidraba ningtam lanmi RPF PLA gi captain oinam Gulu Elias Babu apukpa giming oinam kunjo apukpi giming oinam ongbi pisak lepham jeribam kadam tala amadi Prepark Progressive ki ningtam lanmi Captain Wahingbam Sopaiba Elias Sarat Kumar Apukpigi Ming W Diben Apukpigi W Ongbi Memsa Leifam Hianglam Awang Lekai Masum Lance Corporal Nongmaitem Nongdon Elias Bonisna Apukpigi Ming N Razu Apukpigi Ming N Ongbi Sangita Leifam Wangkai Angom Lekai Hairiba Ningtam Lalau Ohumasi Mangkraba Manipur gi ningtamba hanjinanaba madi Manipur gi apunbigi saktam saganaba lebak miyam gi lanthingna thauna fana lanthingna ramba asam gi yolan mising nari ima lebak Manipur gi mangkraba ningtamba hanjinanaba loilam leingak India gi mayukta khulai paibi gi apun maningtam lanthing sathaminariba yowolup singi apun ma yolan mi tengolamana India Occupations Force IOF amasum makhoina yoktuna thamliba khulai paiba khutpu amaga lanthingna khiba lanphamda athauba Ningtam yawol lanmi ahumna mangjil thaba thaudang loduna yeknaba singa lanthingna khiba lanphamasida imalebak kidamak thawaina pontha pikhi imalebak Manipur gi mangkraba ningkha tamba hanjinaba gidamak loilam mapu India gi mathakta khulai paibi gi ningtam yawol gi lanthing leppalaitana sathaba sina maru oiba pambaini haibasida amadi yawolup singi apunba lanjangda achetpa thajaba thamduna thawaina pontha pikraba athaubo yawolanmi ahumna laukiba ningtam yawolgi thaudang adu ningsingduna lehoragani haidi awaba phungdokpagi sirol asin hai athaubo ningtam lanmi ahumna laikidaba si lebak miyamgi ningtam lalau sangsiliba ekoi punamaki oina asauba mangjaba mani haina koireng lusingba UNLF na lawjabaga loinana lebak ki ningtam yawolgi maruiba thaudang lawminaramba athauba ahumna manung matam sada laikidaba sida awa maisa nanghoriba yawolupsing marup mapiza sing imung manungi awabadasu UNLF amadi masigi lanmi singlup MPA na sarugya jari haidi laikidraba ningtam lanmi ahungi thawai yawdraba haksangna malem laisada tinduna ingna singna leirasanu haiden su pausida makhatari ado hauskui ndi myam paus matang sa lusinjarage mas myam puna no update ngaminasi